Lakhipuronline puthokchaba August ki tang 8 Irai numit ki Khomjinba Pao tabirasi Ahanbada maroi Pao Mukhyamantri Nijut Moina scheme ngarang Assam gi CM Dr. Himanta Biswa Sarma na haunabi matungina haudokre Lakhipur gi Legal Aid Defense Council DLSA oina mitei macha advocate ani khalakre WMC gi mingsijen aduna thabak toriba si taudanaba akan boafam thamlakre Lakhipur Primary Health Center Kasar Lakhipur gi ANM ingudam ongbi motirani laikidre ngasi print amasung electronic media sing pau phongba leplagani amasung Paris Olympic Games da Bharatna nupagi hockey da bronze medal phangle Hauzik mapungoi pau tabirase Mukhyamantri Nijut Moina scheme ngarang Assam gi CM Dr. Himanta Biswa Sarma na haunabi matungina haudokre chahi nauna luhongba thingnana bagi pandam da paikhaliba scheme asina rajya asigi government amadi government aided institution singi mahiroi nupi singda thagi oina stipend pigadori Class 11 dagi hauraga post graduation phawbada mahi tamlibi nupi macha mahiroi singda Class 11 12 ke mahiroi singna thagi lupa lising amamam Degree tamlibi mahiroi singda thagi oina lupa lising amaga chani yankhai aduga post graduation tauribi mahiroi nupi macha singdana lupa lising ani makhai tauduna stipend pigadori Silchar GC College ta pangthokpa thoramda Silchar gi MLA Sri Dipayan Chakrabarti na scheme asi haudokhi Thauramda Kasar gi DC Rohan Kumar Jha GC College ke principal Bibhas Dev Sarukjakhi Kasar jila da punna mahisang kuntra homdoi da scheme asigi makhada form yen bahokhi Mukhyamantri Nijut Moina scheme ngarang Nehru College Poilapul da pangthoki ba thoramda Lakhipur ke MLA Sri Kausik Raina phangpham thokpa nupi macha mahiroi singda form jentokhi Thauram asiga mari leina ngarang Kasar gi Joypur Raja Bazar RCBP Higher Secondary School da pangthokiba scheme asigi form yenthokpagi thauramda Manipuri Development Council Assam gi chairperson Mutum Rina Sarukyaduna mahiroi singda form yenthokki lamdam asigi government college amadi school singda tamlibi nupi macha singna makhoi gi principal dagi hairiba form asi lauduna scheme asigi kanaba lobiu haina mahakna appeal tawrakli District Legal Services Authority Kasarna Laukiba Akhanaba interview amagi result matungina Lakhipur Subdivisional Judicial Court ki oina mitei macha advocate ani Assistant Legal Aid Defense Council DLSA oina khalakhraba advocate ani adudi Kasar Koroi Kandidagi advocate Phanjobam Loknath aduga Singirbondagi advocate Laukham Momon Singhani advocate Loknath Amsugi former vice president oirambatanatana Maifagi founder secretary general oirami mahagasi human rights forum kayagasu kusamnari bamisakni hairi advocate Momon Lakhipurgi former notary public member oiramlaba advocate amani panbayai legal aid defense council kasargi chief legal aid defense council asi advocate Babu Singhana oiri World Mitei Council Central Executive Committee gi Hana Chairman Oiramba Haigrujam Nabasyam Amadi Secretary General Yambem Arun Kumar Miteina WMC gi Ming Sijanaduna Thabak Tauriba si Taudanaba Amadi Media House Singnasu WMC gi Ming Sijanaduna Miyamda Pau Sandogliba Amadi Makhatana WMC gi Ming Sijanaduna Haigrujam Nabasyam na Taudanaba Ngarang Jiribam gi PWD Guest House ta pangthokiba Paumi Singa Unaba Amada World Mitei Council Central Executive Committee ki spokesperson Nabakisor Yumnamna akan mawafam thamkre Paugi mifam aduda Sanasam Lalmani President WMC Jiribam District Committee Mutum Gunadhon Joint Secretary Assam State Unit Amadi Nongmai Kapam Samuel Finance Secretary Jiribam District Committee su Sarukjakhi haina Jiri News Network tagi phangba paw asina hairi Tarbine amasung design ko khaba Egudum na basa Mahat next chairman ni Mahat Paramedical Council kari to mari lena de aduga secretary general oiramba yambe baru mahat su organization ki constitution ko ala koina to ko chata bagi matungina terminate ko khapani duna media ko su koi public ta koi da doru chang heje bagi hariba US asi Organization di tapuki bani amasung organization di tapuki bagi yang sahur nomor masulai. Sing wakam se, ekoi World Mitei Council lagi hidup mau panjat bani, betul bu. Mahakna kamna
का हेन ममोंगा महाकी अदुगुंबा लमचत अदु एकोय मिदि खुनाइदा मदु पनलगदि अदु यामना कायदगे ओइबनि हाइना मदु फुकबनि Lakhipur Primary Health Center Kasar Lakhipur ki makhada matam kuinadagi ANM oina thabak puraklibi ingudam ongbi modirani masagi anaba amana maram oiraga August ki tang 8 yumsakaisha numita Guwahati ki lanai layeng sang amada laikhidre laikhidaba matamda masagi chahi 58 rom sukhre Mahak Lakhipur Khumangi laikhidraba naib subedar ingudam monindra gi loinabini Mahaki machanupi ama machanupa ama mamo amadi masu sing leihori laikhidrabi Khuman themningol ingudam ongbi motirani matam kuina Lakhipur Khuman maira paibi gisu treasurer oina thopu birame mahakna laikhidabada mahaki office staff sing marimata amadi maige kayadagi awaba phongdoknari Amsu Karingbanj district na silang tuna chamaga kuntra homdoi suba athoba ningsing numit ki thoram Karingbanj district ki manung chana leiba bazari sarada pangthokadori thoram asiga mari leinana lising aniga kunhumdoi amadi lising aniga kunmari chahi ki SSLC amadi higher secondary da mai pakla khraba mahiroi singda lengyan amadi certificate piduna ikai khumna jagataba sida miyamna saruk yabinana ba Amsu Karingbanj district ki maike dagi nolukna ningsing lagli Sonai Chandpur gi Amuthoi Sangit Bidyaloy Holda Milal Assam gi lamjing makhada ngarang Chandpur Mairapai Bilup amadi Berabak Mairapai Bilup na sinduna mitei mek tambi takpi bagi thorom hodokre Thoramda Dr. K.N. Chan Chairman MLPCC Seram Herajit President Milal Assam Thangjam Projen President Maifa Raju Maibam Secretary Milal South Borak Laisram Layon Chaubi Hodam Santina Mipamapu Mitunglen Amadi Kaikomna Jaba Mitung Sing Oina Dais Tapamki Thorom gi wahodok piratuna RK Manglei Sanana Aikoi Pum Namakna Aikoi gi Mayak Asi Hainana Bahona Minasi Haiki Dr. K.N. Chana Maifa Amasung Milalna Lepalaitana Aikoi gi Mayak Asi Haitaba Yade Haina Honariba Asi Mayam Punna Sagot Minasi Haiki Thorom ga Mari Leinana Kamla Sijasu Wangangki Lakhipur online channel asibu yengbiriba singna pawasibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Haukiba August ki tang 6 leibak pokpa numita Manipuri Sahitya Parishad Assam Hailakandi District Committee gi mifam ama Rajeshwarpur MA School Thauna Khulda pangthokre mifamna August ki tang 9 numit asida kuntra homdoi suba Manipuri lon gi numit ngakpaga mari leinana khana nainakre mifamna kupna khanaraba matungda Thoramasi BT Road Lala Durga Mandir da pangthokpa haina lepnakre lupasi gi Vice President Laisram Khogendra na mifam poiduna pangthokkiba asida Manipuri Sahitya Parishad Assam Central Committee gi Vice President Koijam Sopon Sahitya na Moirengjam Dev Singh Subram Pangambam Hemanta Sahitya Sebak Pukhrambam Noni Babu Posambam Hemanta Sorok Haibam Bishojit Laurembam Joykanta Amadi Manipuri Sahitya Parishad Assam Hailakandi District Committee ki Secretary Konsam Robindranath Jingba Miyoi Singna Thoronga Mari Leinana Wakalon Phongdoknakhi Guwahati dagi Imphal tamna purakpa newsprint yauna press material sing Kangpok pida nahan masak khangdaba miyoi singna nungthil pobopta mai thakibagi thawong adubu All Manipur Working Journalists Union Amju amadi Editors Guild Manipur EGM na yaning da phongdokpa oina ngasi pauche sing phongba lepaga loinana electronic media sing pau sandokpa leptuna khongjang sangsingani haire Manipur Press Club ki Loktak Hall da ngarang pangtokkiba Amju amadi EGM gi athuba mifamna thodok adu akan mamong da yaning da phongdokpa ga loinana pau phongba natraga sandokpa leptuna khongjang changsinba haina warip lawki haire Paris Olympic Games da Bharat na nupa gi hockey da bronze medal ama phangle ngarang Bharat ki matamda nungthil da sanakiba match da Bharat na Spain bu panjal ani amada maithi handuna bronze medal adu lorakibani Paris Olympic da Bharat na hojik phawbada silver medal ama aduga bronze medal mari ga loinana punna medal manga phangle Nungairaba pau Kasar Phulartolda Holistic Therapy Center ama hangdokjare acupressure amadi naturopathy gi matengna adomgi khwang naba khud haigatpa yadaba khu tangda naba
saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya layengnana bagitamak ngasimak lengsin birago senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmoni Complex OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung mapandagi numidangi pung 8 phawba layengjari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganja ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare gi field da skill development oiriba medical laboratory technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course sangi tamaktasu admission haujare SMDEP civil hospital silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsimbirabu natraga mobile number 9395732456 da of Honabiu Aroibada maruoiba pau amukhanna Mukhyamantri Nijut Moina scheme ngarang Assam gi CM Dr. Himanta Biswa Sarma na haunabi matungina haudokre Lakhipur gi Legal Aid Defense Council DLSA oina mitei macha advocate ani khalakre WMC gi mingsijen aduna thabak tawriba si tawdanaba akan bowa pham thamlakre Lakhipur Primary Health Center Kasar Lakhipur gi ANM ingudam ongbi motirani laikidre ngasi print amasung electronic media sing pau phongba leplagani amasung Paris Olympic Games da Bharatna nupagi hockey da bronze medal phangle Lakhipuronline YouTube channel gi pau sandok chaba ngasi gi oinadi matang asida loijare